Preventive Conservation of Manuscripts Haiba Hiramda Nimit Mangani Gyoiba National Workshop Ama Manipur State Archives Ki Conservation Center da ngasidagi hawdokre. National Mission for Manuscripts Department of Culture New Delhi gi miteng makhada Manipur State Archives sinba workshop hawdokpagi thoram aduda Padmasri RK Jaljit amadi Intak Bhubaneswar gi Director Malika Mitrana thoram mapusing oina saruyakhe. RK Jarjna Manipur gi Lejaramba Puya Amadi Manuscript Sing Nintinali Duna Tangadabani Wasigi Puya Amadi Togdo Watok Sing Tungilan Oigadoribani Haike Director Malika Mitrana Hausiki Matamda Ariba Polam Sing Liduna Tamnabagi Damak Anova Technology Kya Torokle Makosingadugi Manunda Digitalization Amasong Microfilm Singsu Amani Anova Technology Singasi Seasonaduna Manipur gi Lejaramba Puya Amadi Ariba Polam Sing Liduna Tamnab Honabada My Own Sensi Haike. Computerize the contents in order to use them frequently, because you cannot use the supports frequently. They are precious. They are, priceless. Something written 200 years old, 200 years back, you just cannot handle them carelessly, or you just cannot handle them frequently. For that, for scholarly use, you must have the access of digitization or access of computerization or microfilming, etc. Gram Panchayat ki level to Togodaba Tabak Amadi Family Benefit Scheme gi Mi Khanbagi Tabak MLA na Tawduna Leire Masi Tawai Dabani Haina Pasoi Jila Parisat ki member TS Sumantana Fongdokre Wapamasi Ngarang Yangkom Lerak Development Club to Pangtokiba Pasoi Jila Parisat ki member Pradhan Upar Pradhan Amadi Ward member Singh Sakhang Maikhang Nabaki Thoramda Fongdokibani Makata na Sumantana Fongdokibada MLA di Lebaki Isu Kyada Mangjin Thana Tabak Tawgadabani Haibasi Kaktoklaga Karisu Nataba Akhangba Rasniji Tawduna Leire Aigi Magi Haiba Tabak Kaidok Palaitana Tohaningbagi Apamba Fongdokbaga Lunana Mahaki Jila Parisana Konba Zagadadi Tawongasi Jatabiganu Haike Nakalamaramda RTI Asi Achawa Soba Tabak Tauram Singda Sejanaduna Aran Asoi Kya Titokpagi Muhuta Kanagum Singna Kudong Chavaloroga Tabak Macha Masuda Oina Yangsinduna Leire Haike Ado, pagmamana khamdana arte thabase masi tobigano karigma thaningba ananingba lega suma hana khana hona biu adu matunda yadu tagari nunda arte thabiya suma ayamata toke hawa ma to hono tamda miya namsi thaglatna miya apa ma to wanse agi wakaloni Lai Haramgi Matanga, Ukal Amadi, Pandit Loishangani Marakta Yanariba Sigi Mahutta, Puna Paminaduna, Warishinama Purapana, Lebak Asigi, Hena Afaba, Lenena, Nat Pukanbada, Ato Matiang Oigani Haina, Kanglai Salai Apunba Lupna, Tadropachar Amada, Kangalale. Tangmaiban, Kendra de Leba, Ngayopayaba Pukri, Taramangada, Kendra Sigi, MLA, KS Joy Kesana, Ngamata, Tadakre. Tauranduda, Club Amadi, Mafamadugi Muikasu, Saruyake. MLA na Fongdokibada, Ngasi Tadariba, Nga Singadu, MOBishigi, Tonganba, Skim Amagi Makadagi Lobani. Punna, Tonganba, Nga Makalmacha, Punna, Lising Nipanwamni, Haike. Nga, they am depend on Willamina, Lekai Club, Magi, Lekai Sinduna, Lay Pokis in Sida, Aquena, Nakasitang, Piraga, Maduna. Lekai Sukanaba, economic Sukanaba, Mayam Kitankana Baina, Aquenamasi, Angamba Mating Pangmaneduga, Tangiwan Lady, Mokom Amba, Pukri Amba, Quengayo Payagapa, or Mahung Sindi, Nasing Chapun Lumpini. Handakta, Ludiana the Pangtokiba, South Asia Bodybuilding Championship ta Arambam Bovi Amadi Kundrapam Pradikumana, Kezi Marfu Amadi Kezi Humanga category da Mr. South Asia ge title Loropada, Tagatpa Amadi, Noy Fongdokre. Lebaki Chiraba Tanja Ashida, Sanare Ani Asna Manipurgi Mai Purakpa Asi, Lamdam Asigi, Choktok Saningaini Haina, UCMG President Y Nabasandana Fongdokre. Paumi Singa Unaba Aduda, United Gym Manipurgi Chief Coach S. Dhruva Amadi, Model Development Organization President Is Madan Kumar Su Saruyake. Dhruva na Fongdokibada, Sanare Ani Asi, Honabakanba Amadi, Manipurgi Mingche Pragnabo Honabada, Hanba Laitaba, Sanare Singni Haike. Pradeep Kumarna Ice Ibigaluna Hinglabasu, Mating Tongna, Bodybuilding Masanada, Mr. India da, third position Amadi, 100K Asida, gold medal Loropada, Tagaki.
Nabazandra makhatana phongdrakpada makhoi anina Manipur hek yorlaga lagliba November gi tang tareta Narim thongda leiba ipa thokokta harautyamna amadi World Championship ki thongni thorom pangthokani Mr Bobby asi world title anirak amadi Mr South Asia gi title ahumlak phangraba mishangi haine singtharaduna sanaroi ani asida sarkarna khudong jaba bihom thokwa du piba mathok tai amadi malemda Manipur gi sanaroi singna loriba thodang asibu singtharaduna atai sanaroi singsu manaba mityengda sarkarna yengpham thoi haike asigumlaba Manipur gi amadi India gi ijat puraklaba sanaroi ani asida makoina lorogliba title sing aduga chanaba adugumlaba अखोगी गवर्नमेंट की माइकईदगी मधु पिबम थोपा थबक की बुवैरो नत्रगना तोंगा तोंगा मखल की खुदोंग चाबा पीरकांदा मखोय अनिबु इकाय खुनोगम थोई हैबसे यूसेम हाइजिनिंग Social Welfare Department ki Commissioner na November anida thokiba hukum amagi matung inna state asigi Commission for Protection of Child Rights ki chairman oina kaisam thong hodam directagi e Nabazandabu chairperson oina khankhre aduga member oina mioi taru TH Daya Devi White Nolini Devi Hassan Chisti L Wi-Fi ke Maharabi amadi CS Nabazandani haire Tourism Department senduna tha sigi tangkun mathoidagi Palace Compound laiba hata kangjebung da pangthokundriba Manipur Tourism Festival ga mari lainana Palace Compound laiba City Convention gi fencing gi sharuk singda hoarding thasilambadagi ngasi police na lokthokre City Convention gi akoibada luna na thamna ba amadi makal amategi hoarding amadi signboard tesin handana ba sarkar na hana paikhatuna lakpa thabaki manung chana ngasi mafam aduda thasilamba Tourism Festival gi hoarding ani police na lokhokibani hairi Child Rights Sing amasung Juvenile Justice ki matangda Child Welfare Committee Imphal East Sinjuna Nomagi oiba khananenaba mifam ama ngasi Wangkhaining Tempukri mapal dalaiba Manipur Voluntary Health Association ki office ta pangthokre Thauramda Manipur Legal Service Authority ki Member Secretary A Guneswa Sarma Senior Advocate KS Mani amadi Cry Kolkata gi Senior Manager Asim Ghosna Thorom Mapusing oiki Child Welfare Committee Imphal East ki Chairperson K Pradeep Kumar na Moderator oiduna pangthokiba khananenabagi mifam aduda tongan ba lamgi saknairaba resource person oina srabyakhe Member Secretary A Guneswa Saramana rape victim singda ain gi oiba tengbang amadi justice wangana bhona bada thengnariba kudong chadaba kyagi matangda wangangkhe Guneswa namakhatana Manipur da thokpa rape case kyada selga mantiknaraga loishinkiba kya yauki karigumba case kharadadi lupali singyangkhai natraga paisa khara khaktada yasinaki masina sel pairabadi nutigi rape natraga crime kya satharakpa yabagi oithokpa lei phungdokhi Committee SK member W Joy Kumar na Manipur da lalhauba singna khulingduna leiringaida nupigi mayokta sathaba crime amadi rape masing hantharami ngasi Manipur dagi lalhauba sing tapthokraba matungda rape amadi nupigi mayokta sathaba crime gi masing hengalakli masigi maroi bamaram chapchaba justice hanghandaba amadi sakti leiba mioi sing thawinsin yawodagini phudokhi tampakta Manipur Bharta Delhi se da lalogole da de ki posia nemam me karo da nek to mo tamda lalogole di jak toromi mase ai moi thak ka phom nati lalogole bin da bi si ni maning makha tam da nga si je moi to jama na mai ba de to mo ta kana moi da sexual no assault to ba arama to moi si lalogole rai warak sa ne ko de be wa su ara ne zo mo dor ka mo di ko to me mo do si lalogole me ta khai ga ka da mo di rules sin na ba Police na madung governance ta ngam de fail oin lai sisu achaw factor bane Housing Marui Bapau Amhana Imphal East voter hearing hokre voter list ta hapsen bada Rajniti Sanarabadi political party forwarding gani haina joint committee lok thokre amadi Manipur dagi afas palok to haiduna irom janu samilana chara helakpa ngasi sahi 38 ma pung phakre Bharat Sarkar amadi Manipur Sarkar na egasi lok thokna ba thabok lokhatre Hozigidi ICB gi pawmeng tabir basingbu amkahna